ꯑꯃꯨꯛ ꯂꯩꯕꯥꯛꯇ ꯊꯥꯕ ꯀꯐꯣꯏꯁꯤꯗ ꯑꯗꯨꯝ ꯍꯥꯔ ꯍꯥꯞꯄꯒꯦ ꯁꯤꯒꯤ ꯍꯥꯞꯄꯤꯕ ꯃꯑꯣꯡꯁꯦ ꯑꯦꯅꯤ ꯆꯝꯄ꯭ꯔꯥ ꯑꯣꯏꯒꯦꯔꯥ ꯀꯣꯝꯂꯥ ꯑꯣꯏꯒꯦꯔꯥ ꯍꯩꯅꯧ ꯑꯣꯏꯒꯦꯔꯥ ꯍꯥꯞꯄꯒꯤ ꯃꯑꯣꯡ ꯑꯗꯨꯝ ꯌꯥꯏꯕ ꯍꯧꯖꯤꯛ ꯗꯤꯁꯦꯝꯕꯔꯅꯦ ꯂꯩꯕꯥꯛꯇ ꯊꯥꯕꯗꯗꯤ ꯁꯤꯖꯟ ꯑꯃꯗ ꯑꯃꯨꯛꯀ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯋꯤꯟꯇꯔ ꯁꯤꯖꯟꯁꯤꯗ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯅꯤꯔꯛ ꯍꯥꯞꯀꯦꯁꯨ ꯌꯥꯏ ꯃꯦ ꯖꯨꯟ ꯁ꯭ꯋꯥꯏꯁꯤꯗ ꯍꯥꯏꯕꯗꯤ ꯇꯪꯈꯥꯏ 6 monthsꯒꯨꯝꯕ ꯀꯥꯟꯅꯔꯒ ꯑꯗꯨꯝ ꯑꯃꯈꯛꯇ ꯍꯥꯞꯄꯒꯁꯨ ꯑꯀꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯁꯤꯒꯤꯗ ꯃꯈꯣꯡꯗꯒꯤ ꯐꯤꯠꯈꯥꯏ ꯈꯔ ꯍꯦꯜꯂꯞꯅ ꯇꯧꯔꯤꯅꯦꯕ ꯈꯔ ꯆꯥꯡ ꯑꯃꯗ ꯁꯨ ꯐꯖꯅ ꯈꯣꯠꯇꯣꯛ ꯁꯤꯁꯤꯗ ꯁꯟꯊꯤꯒꯤ ꯀꯝꯄꯣꯁ ꯍꯥꯞꯄꯛꯇꯣꯏꯅꯦꯕ ꯁꯤꯁꯦ ꯑꯩꯁꯦ ꯁꯤ ꯂꯩꯔꯤꯁꯦ ꯁꯟꯊꯤꯒꯤ ꯀꯝꯄꯣꯁꯅꯦ ꯁꯤ ꯑꯗꯨꯝ ꯍꯩꯖꯤꯟꯒꯗꯧꯅꯦ ꯑꯀꯣꯏꯕꯁꯤꯗ ꯑꯗꯨꯝ ꯆꯥꯡ ꯈꯔ ꯌꯥꯝꯅ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏꯀꯣ ꯁꯤ ꯄꯦꯂꯥꯁꯦ ꯑꯗꯨꯝ ꯆꯥꯎꯕꯅꯦ ꯁꯤ ꯊꯟꯕꯥꯠꯇꯕꯤꯗꯅꯦ ꯑꯩꯅ ꯍꯥꯞꯄꯤꯗꯣ ꯑꯗꯨꯒ ꯁꯤ ꯈꯨꯝꯖꯤꯟꯕꯤꯔꯝꯗꯣꯏꯅꯤ ꯁꯣꯝꯒꯤꯁꯤꯁꯨ ꯀꯐꯣꯏ ꯅꯠꯇꯕ꯭ꯔꯣ? ꯀꯐꯣꯏꯅꯤ ꯁꯤꯔꯦ ꯑꯗꯨ ꯀꯐꯣꯏꯗꯣ ꯁꯤꯔꯥ ꯍꯤꯡꯉꯤꯗ ꯇꯪꯈꯥꯏ ꯑꯃꯈꯛ ꯉꯥꯏꯔꯦ ꯀꯅꯥꯅꯣꯁꯨ ꯇꯨꯝꯃꯤꯁꯦ? ꯅꯨꯡꯉꯥꯏ ꯇꯨꯝ ꯐꯁꯟꯈ꯭ꯔꯦ ꯌꯥꯝ ꯂꯥꯏꯕꯅꯦ ꯈꯔ ꯍꯟꯗꯣꯔꯛꯑꯣ ꯂꯩꯍꯥꯎ ꯄ꯭ꯔꯨꯅꯤꯡ ꯇꯧꯔꯛꯄꯒꯤ ꯁꯤꯁꯤꯅ ꯃꯜꯆꯤꯡ ꯑꯣꯏꯈ꯭ꯔꯗꯧꯅꯦ ꯑꯗꯨꯝ ꯍꯌꯦꯡ ꯃꯜꯆꯤꯡ ꯇꯧꯕꯒꯤ ꯌꯥꯝ ꯀꯥꯟꯅꯕꯅꯤꯀꯣ ꯂꯩꯕꯥꯛ ꯀꯪꯀꯪ ꯂꯩꯔꯤꯁꯦ ꯆꯣꯠꯂꯤ ꯂꯩꯗꯣꯏꯅꯤ ꯑꯩꯈꯣꯏ ꯍꯤꯔꯣꯅ ꯏꯁꯤꯡ ꯁꯣꯛꯄꯤꯔꯦ ꯁꯤꯅ ꯀꯩꯗꯧꯕ ꯑꯗꯨ ꯄꯥꯏꯒꯅꯣ ꯁꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯏꯁꯤꯡ ꯍꯩꯔꯒ ꯂꯣꯏꯔꯦ ꯍꯣꯏ ꯀꯩ ꯁ꯭ꯋꯥꯏ ꯀꯩ ꯊꯥꯒꯦ? ꯀꯥꯔꯦꯟ ꯀꯥꯟ ꯇꯧꯅꯣ